Akasvani Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Nupilan Numitangasi, Rastrapati Dorpati Murmuna Luchingduna, Miam na Nupilan the Sarukya Kibi, Freedom Fighters sing Adugi Mapam de Kai Kumnaba Utli. Rastrapati na Hujik, Senapati da, Sakot Thorangi, Project Sing, Karana Jatra Hungani, Karagina Changagani. Raijagi Chief Secretary P.K. Goyal na Hairi, Nupilangi Mathauna Parebi Ima Singaduki Kudung Induna, Nasigi Mirol na Lamda Machi Chaukatpa Masung, Mangjil Tabar Raijam or Henna Bohonagadabani Amasung, Arunachal Pradesh ki Anjo Zilada, Sinmi Kunitoi Tongbatra Kamalokado Ontabada, Yam Drabdamio Kunmatoi Shiram Lagani Hainami Binary. Nupilan Numitangasi, Rastrapati Dorpati Murmuna Luchingduna, Miam na Nupilan the Saruk Yakibi, Freedom Fighters Singatugi Mapamda, Ikai Kumnabotli. Raija Sarkar Nasindona Impalgi Nupilan Memorial Complex, Pangto Kiba Numitasigi Palan Thoramda, Rastrapatina, Tauna Pabi Nupi Singadugi Mapamda, Lai Katuna Ikai Kumnabotki. Madugi Tungda, Rastrapatina Imphal Sri Sri Govindaji Mandir Lai Kuramki. Housing Haki Mamangda, Rastrapati, Senapati da Tungduna, Relief Camp ta Laiba, IDP Singa Unaduna, Wari Shanaki, Tungda, Mahagna Senapati ki Multi-Purpose Hall da Pangtok Pathoram da Wangangani Amasung, Saukat Thorangi Project Kayagi Jatra Hungani Amadi Sangagani. Numinini ki Kongchatangarang Imphal da Tunglakiba, Rastrapati Dorpati Murmuna, Ngarang, Lupa Koti, Listing Amachahum Mariputaret ki Oigadaba Tongan ba Project Sing, Karagina Jatahunki, Aduga, Karamagina Sangaki. Imphal Nupilan Memorial Complex ta, Tauna Pabi Nupi Sing Adugi Mapam Daikai Kumnaba Udlabatungda, Paumi Singna Hangba Wahangi Paukum Piraduna, Hanagi Mukhamantri, Nongtombam Biren Singna Hai. BJP High Command Manipuri Wapam Kananaba, Dolasigi MLA Sing Kaurakliba Sida, Anova Lenga Kamasem Nabagi Wapam Kanagani Haibagi, Zau Natazabalay, Mahanga High. Party leaders in the Honorable MLA Sing Mayamaga, Laakanda, Manipuri labor situation, Kimatang, Hennessy, Haibin, Hazabada, government formation, Kimatang, Mari, Soy, Nakali, Adubujimaki, Kodamadugi agenda, lately, government formation ni matang soy no weekend ni kali ba ko ayam lo inasali na mayam su shoulder ni si program ministry ma kumala ko Nupila Numit Palanthoram Raija Sarkar ki Home Bibhag na Sindona Imphal ki GP Women's College da Hujik Pangtokli Thoram da Raija ki Chief Secretary Dr. P.K. Goyal Security Advisor Kuldip Singh Yaw na makok thongba official kaya saruk yari Thoram da wangang bada Dr. P.K. Goyal na hai Nupi lalasi isam chamba itihas ki thokdok amanate Masi lamdam masi ki nupi singi thongna lingjel achumbagi damak amat toina khongkham chena Jangsin Kiba Kongjang Amani. Asigumba Tauna Parebi Ima Singaduki Kudung Induna, Nasigi Mirona Lamdamachi Chaukatpa Masung, Mangjil Tabarai Jama Ohenna Bohonagadabani. Sarkar Nupi Singi Yapana Bagidamak, Paikaliba, Kanabat Horang Kayagi Matanga Paladuna, Sri Goyalna, Asumna Hai. Manipuri women are leading and inspiring change across every field, carrying forward the legacy of Nupi Lal. They stand as a role models for younger generations, proving that women today are both guardians of tradition and drivers of progress. Reforms such as Nari Shakti Vandan Abhinayam, providing 30% reservation for women in parliament as well as state assemblies, mark a significant step towards women-led development. Supporting women-led enterprises strengthens families and communities. Manipuri Sabhyata Bud Semba Lamba Maharaj Garib Niwas Saibe Hiramda Numit Nini Gi Oiba Jati Thaki Seminar among Asi Imphal West Zilagi Konjeng Lekai Delaiba Bhaskar Prabhata Hudokre Seminar Si New Delhi Gi Indian Council of Historical Research Ki Makada Manipur University Ki College Development Council Amasung Manipur Seva Samiti na Punna Sinbani Haudokpagi Thoramda Manipur University Ki Vice Chancellor Professor N. Lokendra Manipur Seva Samiti ki President Dr. Singtham Chandramani, Indian Council of Historical Research ki Mihut Singh Sharuk Yaki. Thoramasi ki technical session da Hanagi Kendra ki Raija Mantri Dr. R.K. Ranjan Singh na seminar asigi hiram gomari leinaba paper Singh Puthokani.
Sandel subdivision gi manung channa leiba 11 kb HT line konba mafam singda jungle cutting gi thabak chathagani haina MSPDCL gi cherol lamana hairi thabak asi Christmas kumai gi mangoina na loisina ba honabada mari leina ba mioi singamadi mafam adugi miyamna mateng pangbina ba su hairi tabiriba pawasi Akashvani Imphal dagini Arunachal Pradesh ki China ka lonaba Anjo jila da sinmi kunithoi tongba truck ama lokha da ontabada yamdrabada miyoi kunmathoi siram lagani haina mi painari haujik phawbuda miyoi 13 gi asiba hakchang phangle Bharat Lanmi NDRF SDRF GRIF amadi District Administration ami kanba amadi thi humbagi thabak chathari ahanbagi oina phangba pawda thodok adu haukhibani thokaba nimita thokibani adubu thodok adu de hinghauba miyoi amana ngarang khakta pau pirakpadagi thodok adugi matangda khangbangam kibani sinmi sing adu Assam gi Tinsukia jila dagi ni hairi maragasida Assam gi Mukhyamantri Himanta Biswa Sharma na thodok aduda miyoi 13 si khre haibadu achumba pawni haina phongdokre Pradhan Mantri Narendra Modi na su thodok aduda wabo phongdokre Pradhan Mantri ki National Relief Fund dagi laikhidraba sing adugi naknaba mari matada lupa lakh ani amadi asokpa singdana lupa lising yankai khetipuron oina piragani haina su laukthokre Arunachal Pradesh ki Tawang jila ki Taksang da leiba Netaji Subhash Chandra Bose Awasiya Vidyalaya gi hostel da haukhiba sagol sel numit ki ahing nongyaida mai chakpada class 1 tamlibi mahiroi amasire mai adu electric short circuit dagi horakhibani hairi Hostel adugi warden Nima Lamu amadi class 8 tamlibi mahiroi Dorji Tomuna Thauna phana honaduna tumduna leiba angang sing adubu kanki mafam adoi de leiba Bharat Lanmi gi miyoi sing Khunja Singh school gi staff amadi hostel gi authority na su khudak tamai adu kanna ba honaki Tawang jila gi deputy commissioner Namgayal Angmo na su mafam adu da chatuna yangsin ki amasung thodok adugi matangda magistrate inquiry tawna ba hukum tawkhre Congress Lusingba Masung Hanagi Kendragi Mantri Oiramba Sibaraj Patil Ngasi Latur da Laikidre Masagi Chahi Marpudra Matoi Shukre Ngasi Ayuk Pung Taruk Makaya Doida Latur da Leba Masagi Mayumda Mahak Laikidabani Mahak Matam Sang na Narakpadagi Mayumda Layengduna Laibani Hairi Sibaraj Patil na Mahaki Sanglaba Rajniti ki Punsida Lok Sabha ki Adaksha Yauna Kendragi Mantri Mandalda Maruiba Portfolio ke Apaiduna Mantri Oirami Mahak Latur Lok Sabha Kendra dagi tarelak karakhi Sibaraj Patil na laikhidabata Pradhan Mantri Narendra Modi na thamoi shokna awaba phongdokre Pradhan Mantri Narendra Modi gi numit mari ni gi Jordan Ethiopia amasung Oman khongchat thasi gi tara manga dagi hauragani mahaki khongchat ki ahubada Pradhan Mantri Jordan da chatkani laibak adugi ningthau Abdullah II bin Al Hussein na Barton Torpati mahak laibak adu da chatpani Jordan na mahangna ningthau Abdullah II ga unaduna Bharat amasung Jordan ani gi mari hena phagal hanaba khanagani amasung lamdam gi oiba wafam kaya gi matang da su wari sanagani Telangana da ngarang pangthokiba Gram Panchayat Mikhal gi ahan batangkakta vote thadanabagi chang chada marphumari dasmik ani nipan yauki Rajya gi Election Commissioner Rani Kumudini na hai Apunba Gram Panchayat Lising Mari Chani Kuntra Taruk amasung Ward Lising Kuntra Taret Samri Nipu gi manungda Sarpanch Sahum Marphudra Manga amasung Ward Member Lising Mapal Sahum Kuntra Mathoidi Lamba Yaudana Kakhrabani Masiga loinana Mikhal Pangthok kadaba wal iba asi Gram Panchayat Lising Ahum Chanipal amasung Ward Lising Kuntaret Samapal Humpu khakta ngai haurabani Aroibada Maruiba Pau Amukhana Nupilan numitangasi Rashtrapati Draupadi Murmu na lusingduna miyamna Nupilan da saruk yakibi freedom fighters singadugi mafamda ikai khumnaba utli Rashtrapati na haujik Senapati da chawkhat thorangi project sing kharana jatra hongani aduga kharagina sangagani Rajya gi Chief Secretary PK Goyal na hairi Nupilan gi mathauna pharebi ima singadugi khudung induna ngasi gi mirol na lamda machi chawkhatpa mangjil thaba rajya ma ohenna bohonagadabani amasung Arunachal Pradesh ki Anjo jila da sinmi kunithoi tongba truck ama lokha da onthabada yamdrabad miyoi kunma thoi siram lagani haina mi painari Paulo Jare